Akaswani Imphal Ningthaukhongjam Suni na pau pazari ahanbada maruiba pau. Pradhan Mantri Narendra Modi na ngasi Nai Delhi da numit nini gi District Judiciary gi National Conference haudokhre. Sri Modi na ngasi nungtil video conference ki kuthangda Bande Bharat Railgari ahum lamthagani. India Met Department na hairi laglabi numit tarini asida awang nongpoki Rajya Singh, Manipur, Nagaland, Mizoram amasung Tripura da mayai oirapa changda nong chugani amasung Paris Paralympic Games ki ngasi humni chanba numita Bharat ki shooter singdagi takaman asa tauri. Pradhan Mantri Narendra Modi na ngasi Nai Delhi gi Bharat Mandapamda numit nini gi District Judiciary gi National Conference haudokhre thaurumaduda Sri Modi na Supreme Court lingkhat ki bagi sahi humputra manga surokpaga mari lainana akhanaba postal stamp amasung selmayek amasu puthokhi thaurumaduda wangangbada Pradhan Mantri Narendra Modi na hai Supreme Court ki sahi humputra manga gi khongsat asida Bharat ki Judiciary na leibag asigi Sangvidhan ngaktuna sana hanbata natana achumba phanganbada singthaningai oiba thaudang yarakli. सुप्रीम कोर्ट के 75 वर्ष ये केवल एक संस्था की यात्रा नहीं, ये यात्रा है भारत के संविधान और संवैधानिक मूल्यों। ये यात्रा है एक लोकतंत्र के रूप भारत के और परिपक्व होने की। और इस यात्रा में हमारे संविधान निर्माताओं, न्यायपालिका के अनेकों मनीषियों का योगदान बहुत महत्वपूर्ण रहा। इसमें पीढ़ी दर पीढ़ी उन करोड़ों देशवासियों का भी योगदान है जिन्होंने हर परिस्थिति में न्यायपालिका पर अपना भरोसा अडिग रखा है। सुप्रीम कोर्ट असिनबा नुमिनिनी की मिफमदुदा District Judiciary ga mari lainaba tongan ba mifam manga laigani madugi manungda infrastructure, inclusive courtroom, judicial security, case management amasung training yauri. Hagdopugi thaurumaduda kendra gi ain amasung Justice Mantri Arjun Ram Meghawal, Bharat ki Chief Justice D.Y. Chandrachud, Bharat ki Attorney General amasung atai judiciary ga mari lainaba miyoi sing saruk yakhe. Pradhan Mantri Narendra Modi na ngasi nungtil video conference ki kuthangda Bande Bharat Railgari ahum Mirat Lucknow, Madurai Bengaluru amasung Chennai Nagarkoil lamthagani. Make in India amasung Atmanirbhar Bharat ki wakhalon adu thabak to onthokladuna khwaidagi nawba makhal gi Bande Bharat Express Railgari sing asina Mirat Lucknow, Madurai Bengaluru amasung Chennai Nagarkoil lambi sing asigi satok sasin gi khudongchaba hengat halagani. Bande Bharat Railgari sing asina Uttar Pradesh, Tamil Nadu amasung Karnataka ki miyamda malem thaki yamna nungaiba makhal gi chathok chasin khongjel yangna lamthungpham yobagi khudongchaba phangalagani. Bande Bharat Railgari sing asi hawdokpana sang naina chathok chasin tawriba miyoi sing professional lalol itik amasung mahiroi singi tangai phadaba sing adu mapung phana phanganba ngamlagani. Akaswani ki paumina hai Mirat amasung Lucknow ki marakta chengadaba Bande Bharat Express asi dabanipan yaugani amasung khongsat adu pung 8:35 da loigani. Masigi regular service nongmaijing nimita Lucknow dagi haugani amasung Mirat City Junction dagi na ningthokaba nimita gi haugani. Assam Rifles na haukiba sagolsel nimita Churachandpur jila gi S Khulenda medical emergency gi matangda lecture program ama pangthokre maduda naha kunmathoi saruk yaki amasung linna chikpa nawgan belaina yu amasung drug sijinaba yauna tongan ba hiram singda khananaina ki. Assam Rifles na rajya sida tangdu leitan leina ba tongan ba lup singi luchingba sing mahiroi sing khulgi luchingba sing maira paibi amadi miyamga unaduna wari sanakhre. Masigi mathakta Assam Rifles na Kamjong jila gi Sorde Kulda naha singna Indian Armed Force changlaba matungda maduda phangba khudongchaba singi matangda su khanganki. Kendra ki Information amasung Broadcasting Rajya Mantri Dr. L. Murugan na ngarang Assam gi Chirang jila da Kendra amasung Rajya Sarkar gi flagship scheme sing kaya yamna kumang chawsilabagi haibadu yengsinkhre. Ngarang miyam gi meeting amada wangangbada Dr. Murugan na hai Kokrajhar dagi Bhutan yawba anoba railway project ama athuba matamda hauragani. Nagaland Fair and
Fire and Emergency Service ki South Kohima da leiba fire station na ngarang Akashvani Kohima da mahug langpok thon danabagi matang da bhap tahan bagi thoram ama pangthokre thoram aduda Akashvani Kohima gi officer amasung staff sing da mahug langpok tagi asoyangam thogan danaba tongan tongan ba thorang sing amasung mai chakpa madi mai chakpagi makhal singi matang da bhap tahan ke tabiriba pawasi Akashvani Imphal dagini India Met Department na haidi lagliba numit 3 ni asida awang nongpoki Rajya Singh, Manipur, Nagaland, Mizoram amasung Tripura da mayai oirapa changda nong chugani. Haiba matam asida Andaman Nicobar Ithat, Odisha, Jammu Kashmir, Ladakh, Himachal Pradesh, Uttarakhand amasung nongpok Rajasthan dasu mayai oirapna nong chugani hairi. Amaromda Odisha gi mafam khara Chhattisgarh, Andhra Pradesh ki samudra mapan amasung Karnataka ki samudra khongban paringda akanba nong chugani hairi. Mayai thangba Bharat, Kerala, Puducherry, Karnataka, Samut Khongban amasung mayai thangba Maharashtra da lagliba numit 3 ni asida akanba nong chugani hainasu IMD na mangjongna khangalakli. Maragasida Arab Sagar da leiriba depression oiriba nonglai nungsit asana lagliba pung 13 asigi manungda Arab Sagar gi awang nongpok thangba sarukta nongchup awang nongchup oina Bharat ki samudra khongban dagi lana sathokiba yai haina Met Department na hairi. Uparashtrapati Jagdeep Dhankar numinini ki khongchatta ngasidagi Uttarakhand da chatkadauri khongchata tuda Uparashtrapati na Dehradun da leiba CSIR Indian Institute of Petroleum gi scientists sing faculty members sing amasung mahiroi singa wari sanagani magna Dehradun da leiba Rashtriya Indian Military College amasung Rishikesh da leiba AIMS da susatuna mahiroi sing amasung faculty members singa unagani Pradhan Mantri Narendra Modi lagliba ningthau lepakupa numitagi Numit humnigi khongchata Brunei amasung Singapore da chatkadauri Nai Delhi da paumising da wangang bada mapal thoram mantraloi gi machin jatpa misak Ranjit Jaiswal na hai Brunei gi Sultan Haji Hassanal Bolkiana Barton tarokpadagi Sri Modi mathang thagi ahumda Brunei Darussalam da chatkani Sri Jaiswal na hai khongchadasi Bharat ki Pradhan Mantri amana Brunei da chatpa ahanba khongchatni mang na hai Pradhan Mantri gi khongchat ki anishuba sarukta Sri Modi yumsakaisha numita Singapore da thungani khongchat asisu Singapore gi Pradhan Mantri Lawrence Wong na Barton tarokpadagi chatpani Paris Paralympic Games ki ngasi humni chanba numita Bharat ki shooter sing dagi takaman asa tauri ngasi para shooter sing amasung archery sing na athoi ahen tanabada saruk yagadauri shooter sing da Swarup Mahabir Ulakar nupagi meter taragi qualification round amasung Rubina Francis na nupigi meter taragi air pistol qualification round da saruk yagani Javelin throw da Pravin Kumar ngasi numidang pangthokadaba final event da changba ngamnaba honagadauri maragasida Peru gi Lima da chathariba World Under 20 Athletics Championship ta RP na nupigi meter lising taragi race walk ta senjengi takman phangduna Bharat ki account hangdokre magna National Under 20 gi anoba record chu thamke Meghalaya sarkar na rajya tuda ngagi puthokpa hengathanaba anoba ngamarum kokpham yankhai lingkhalagani Mukhyamantri Kornath ke sangmana hai rajya sida Sahida nga metric ton lising tarani thoiromgi award palairi masigi mamal na chaurangna lupa koti saniyang khairomni ngarang rajya bidhan saga gi mifam loiba manimitta Sri Sangmana hai hanadi Meghalaya na darkar roiba apun manga gi chada humputra manga romdi mapalgi lamdagi pusilami adubu rajya sarkarna honabadagi haujikti saruk ahum thokpagi anidi rajya sida puthokpa ngamle Nagaland ki ahumlak suba Organic King Chili Naga Mircha Festival 2024 lagliba September 3 Kohima jila gi manung chanba saya hamada pangthoklagani festival aduda King Chili hairaga sukhangnaba umorok atekpa amasung akangba achar morok chara amadi organic oiba manamasing amasung uhaising utkani festival yengba lakpasingna Land of King Chili haina khangnariba sayamagi makhal mathelgi sak insangsu chaba phangani aroibada maroiba Pau amukhana Pradhan Mantri Narendra Modi na ngasi Nai Delhi da numit nini gi District Judiciary gi National Conference hawdokre Sri Modi na ngasi nungtil video conferencing gi kuthangda Bande Bharat Railgari ahum lamthagani India Met Department na hairi lagliba numit 3 ni asida awang nongpoki Rajya Singh Manipur Nagaland Mizoram amasung Tripura da mayai oirapa changda nongchugani amasung Paris Paralympic Games ki ngasi humni chanba numita Bharat ki shooter singdagi takaman asa tauri pauloi jare